Manipur Top Channel looking as issue, ma'am the content the ma'am the share to the game, consumer to keep Matikan rubber content, many Hana Kanji, ma'am showing video Shibukan can be share to view. The same Manipur to Putina take with the leader who is talk lipa. Yam no samam naba wapam mamadi oiri, Wahamasu Yankana Hangariba, a doom lava content, money ma'am. Have the Joji delegate minister Kerzual, Mahajo home restore Tammy Tam the having Matam issue Malay Sigi Mawana, Amukshumu, Deputy CM da. BJP ki gunda kanguna attack to we have a wapam mamu la MM sigi samam na wapam singsi ma'am the share to zage hanmada BJP na Delhi deputy CM gi yum the attack to kre Delhi gi lenga pai riba party Aam Aadmi Party AAP na ngasi sakol sinumita deputy chief minister Manish Sisodia gi yum the BJP gunda sing attack to rokre hai kre attack adu deputy chief minister Mr. Sisodia amasum magi imung manungi safety amasum security gi damak thamliba police personnel gi saugotpaga loinana chatharkibani haina party sin haiki Mr. Sisodia amasum AAP lusingbasing ATC amasum Ragap Sadana online thagalakiba video singda deputy chief minister adugi residence mi ma'am ama lakiba amasum policemen kharabu namduna intolaga changsilakiba amasum makhoi dugi manungda yamdrabada miyoi ama assault rifle manba ama paiba utkhi miyoi khutpu aduna police pu nakanda intolaga thong hangdoktri phawba gate sing aduda nungthangna thomkhi police sing adu miyoi sing aduda surrender tawbagum ukhi miyoi khutpu aduna compound adugi manungda changsilaglaga makhoi gi tungda policemen kharasu tung inaraki amasung makhoi bu makhatana changsindanaba thingnaba honakhi matamaduda yumda laikidaba deputy minister Sisodiana aihak laitringaida ngasi BJP gi gun singna aigi yumda thugaiduna changlakre amasung aigi nupi amasung angang singda khut thanaba honarakre haina tweet toraki Delhi police na report toriba Union Home Minister Amit Shah da haiba oina nahakna political gi lanphamdadi maithiramba yai adubo nahakna karamna pakhum pigadage haibadu masira masi police na yamna mayek sengna saugotpaga loinana home minister gi thawinsinna mangjawnana thorang toba attack ama oigani haina AAP gi Raga Sadana Pawgi agency da haiki deputy chief minister gi yum adugi tangkhai amadi akai ate thuan kre amasum Mr. Sisodia gi mama adu yauna imung manungi miyoi sing aki tujung halam kre haina makna makhata ki farm law singi mayokta protest tawriba lami singa unakiba matungda Delhi chief minister Arvind Kejriwal bu house arrest tawduna thamkre haina laibak pokpa numita party na haikibani ngasigi thawdo asida chief minister Kejriwal na haiki democracy amada political lusingbasingda target tawbasi warning gi masakni deputy chief minister Manish Sisodia gi yumda systematic oiba organized tawba amasum hingsa gi attack asi aihakna kanna kandem tawi mahak masa laktringaida police ki mangda mahaki yumda gunda singaduna sanglakhi Delhi da nongma gi BJP na asuk yamna laitadriba karigino haina Mr. Kejriwal na tweet tawki democracy amada asigumba thawong asida political lusingbasingda atamnana khut thabasi yamna warningai gi masakni BJP national president adugi kanboyda tawrakiba attack adugi sathiba mawong adugi yenglaga madu mapung phana investigation chathagadabani amasum thawdo asigi mari lainaba chenari besing adu sairak pigadabani haina makna makhata khi Mr. Kejriwal na hairibasi masigi mamangda ngasi Kolkata gi manakta BJP president JP Nadda gi kanboyda attack tawki haiba adugi matangdani ngasi numidang wairam thawdok aduda thijinbagi thabak chathanaba home minister Amit Shah na lauthokre Delhi gi political gi itihas da masi amamba numitni Union Home Minister adumakna AAP lusingba amasum deputy chief minister Manish Sisodia masa laktringaida maaki imung manungde attack tawnaba party gunda sing amasum Delhi police sijinari haina AAP lusingba ATC na haiki ngasi Delhi BJP workers singna deputy chief minister Manish Sisodia gi yungi mapana protest ama satakhi BJP mayor sing amasum atai cooperation lusingba sing
ꯍꯥꯠꯅꯕ AAPꯅ ꯂꯧꯇꯨꯅꯩ ꯍꯥꯏꯕꯒꯤ ꯃꯥꯌꯣꯛꯇ BJP ꯄ꯭ꯔꯣꯇꯦꯁ ꯑꯗꯨ ꯆꯠꯊꯈꯤꯕꯅꯤ ꯍꯥꯏꯅꯁꯨ ꯄꯥꯎꯆꯦ ꯑꯁꯤꯅ ꯃꯈꯥ ꯇꯥꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯃꯌꯥꯝꯅ ꯀꯥꯟꯅꯒꯗꯕ ꯀꯟꯇꯦꯟ ꯃꯆꯥ ꯈꯛꯇꯪ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯖꯔꯝꯒꯦ ꯃꯌꯥꯝ ꯂꯣꯏꯐꯨꯛꯇꯃꯤꯟꯅꯁꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯃꯃꯜ ꯍꯣꯡꯕ ꯀꯣꯚꯤꯗ ꯇꯦꯁꯇꯤꯡ ꯀꯤꯠ ꯄꯨꯊꯣꯛꯈ꯭ꯔꯦ ꯀꯣꯚꯤꯗ ꯇꯦꯁ ꯇꯧꯕꯗ ꯁꯦꯜ ꯆꯪꯍꯟꯗꯅꯕ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯍꯥꯏꯗ꯭ꯔꯕꯥꯗꯀꯤ CSIR Center for Molecular and Molecular Biology CCMB amadi Apollo Hospitals Enterprisesna ꯈꯨꯠꯁꯝꯅꯗꯨꯅ COVID-19 ꯇꯦꯁ ꯇꯧꯅꯅꯕ ꯑꯅꯧꯕ ꯑꯃꯗꯤ ꯃꯃꯜ ꯍꯣꯡꯅ ꯐꯪꯒꯗꯕ ꯔꯦꯄꯤꯗ ꯇꯦꯁꯇꯤꯡ ꯀꯤꯠ ꯃꯈꯜ ꯑꯃ ꯄꯨꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯑꯦꯖꯦꯟꯁꯤꯗꯒꯤ ꯐꯪꯕ ꯄꯥꯎ ꯑꯃꯅ ꯍꯥꯏꯔꯤ ꯄꯥꯎꯗꯨꯅ ꯃꯈꯥ ꯇꯥꯅ ꯄꯜꯂꯤꯕꯗꯤ CSIR amadi Apollo ꯈꯨꯠꯁꯝꯅꯗꯨꯅ ꯄꯨꯊꯣꯛꯈꯤꯕ DAR RT-PCR haina mingthonba rapid testing kit adu testki resultsing atien matamda chumna piba ngambagi matakta mamalsu hongna phangba ngamlagani masigidama commercial gi sangna puthoknaba thawrang loire amasum Apollo Hospital gi network singi kuthangda miyamna phangangadawri haujuk chatnariba gold standard method ki matung ina sample collection center singda lokhalaba sample sing adu atienba makhal gi results sing amadi viral transfer medium sizinaduna puthok pusin tawnaba hotnabara changnaba senthamgi sang sada adudagi sada 40/50 DDAR RT-PCR ki sizinabana hanthanba ngamlagani wafam asiga mari lainana Center for Cellular and Microbiology gi Director Dr. Rakesh Misana phongdorakpagi matungina sai asi anganba saruktagi hauraga tha khara COVID-19 na maram oiduna miyamgi nomagi thabak thauramsingda thinglamba adu haujikti mahoksagi punsida tapna hanjinba ngamle adumoinama virus asida matam khara mirakta laikigi dawri masigi dama ahongma testing kit sing sem saduna thambagi mathok tai maramasina miyamgi khudong chananabagi dama ahongbu mamalda phanganbagi tangai fadaba lairi Apollo Hospital ga khusam puthokkiba kit asina miyamgi apamba piba ngamlagani hairi amaromda Apollo Hospital gi maikaidigi phungdorakpa wafam amada haideba kit adu maru oina Prime Minister Narendra Modi gi Antanibar Bharatna pungning thagotkibani mipal tangdaba India ama ohenba Prime Minister gi wakhalon adu mangphaunanaba haibisi leibak asida darkar oiba potsing puthokpa ngamnaba matamda oigani miyamna mahoksagi oiba punsida hanjilaktuna nomagi thabak thauramsing pangthokpagi changsu wangkhalakpa maramna pakthaknana test tawduna athuba matamda layengba hobagi tangai fadabasu lairi kit asina achauba mateng oiragani haiki panba yabadi DAR RT-PCR hairiba kit asi mamal hongba maramna miyamna lainanaba hotnabada khudong sahananaba natragana test tawbagi chang wangkhathanba ngamgani masina laisir asi sandokpadagi ngakthoknanaba hotnabada achauba mateng amadi oiragani haina agency dagi phangba paw aduna makha tanasu haidi haina oxygen su makha tarakli daga me hojiki oinadi matang asaida lusinjrage aduga horen nungsin pung amani tarakpadai dang si thokiba thado wathoksing amasu maru oiba I pawsing khunga charaga memda share tawjarake meyam wars one on the pung aminar sen thank you